Wari asi Ramayangi achouba saruk adutagi lautorokpa apikpa wari amakhtani. Wari asi lijaribaki maramdi aina aikoigi dharmabu hantana yengjaba natchade adubu wari asidagi aikoina karigumba kharadang oirabasu amjaba fangani khandana lijaribani. Matam amada Mithila kouba lebak ama leirami. Masida Ningthau Janak amasung Maharani Sunesana koubi anina panduna leirami. Makoi anigi macha leiramde loinana matam aduda Mithila lebak adu ising kang puktuna chak tangba tholami. Masina maram oiraga Ningthau Janak numit chuppada ta tawduna leirami. Mahakna noma magi leikolgi mandir amada lai kurumdan leiringai matam aduda ikang khanghaudana Ningthau Janakki manakta masak khangdaba muni ama laki aduga hairaki. He Rajan karigi adu waribano nahakki nacha leitaba loinana lebakki ikang poktuna chak tangliba ani asigi upai amakhtani. Maduda Ningthau Janakna kumlaki kari karamba upaino Munidev takpiyu. Munina Rajan aina haigadoribu upai asi sungsoi soidana tawgani haina hana wasau. Madu tabada Ningthauna khanjanarami. Adudagi mahakna ngahak khallaba matungda mahakna Munida asumna kujarakirami. Munidev aihakna wasakchari. Munidev na hairakpa kudimak aina sungsoi soidana tawgani. Madu tarabada Munina asumna kumlaki Rajan nahakna chatuna nahakki nongpokta leiba akangba labuk adu langgon paiduna koigadabani. Janakna madu tarabada matwai warami amasung mahak khanjanarami. Maramdi matam aduda Ningthauna langgon pairaga koiba haiba asi atonba jatigi chatnabi oirami. Maram asina Ningthauna asumna hawai waba adu ubada Munina makhatana hairai. Rajan nahakna nahakki lebakki damak chakhanabo honabada karigi chingnaribano. Nahakna langgon paiduna koiba matamda nahakki jat tagadaba leite. Wahi asi tarabada Ningthau Janakna makut lonadana Munidevda asumna hairai. Munidev fare adudi ehak chacharage Munina tawgadaba bidhi bidhan adu tawbiro. Asumna Munidevga loinana Rajan adu labukta chalami. Adudagi Ningthauna langgon pairaga koiba haunabak sem sarakpada Munina puja tawba horoklami. Adudagi Ningthau Janakna langgon paiduna labuk adu koiba horokhirami. Masi ubada Prithribi imana harauzaki. Maramdi Prithribi imana langi mabenba oiribi Vishnugi loinabi Lakshmi imada bor ama nizaki. Madudi Lakshmi imabu mahaki machanupi oina fangjage haidana nizakiba adu sungsoi soidana unglagani khanbada Prithribi ima adu harauzarami. Asumna Ningthau Janakna labuk adu koibada mahaki langgon adu karigumba akanba posak amada panbagum tawki. Maduda Ningthauna mafam adu khotoktuna yengbada achouba sanagi upu ama thengnaki. Madu mahakna laukhalaba matung hangtoktuna yengbada manungda angang macha nupi ama yauba uki. Madu ubada Ningthau Janak mamittagi mapi tajaki. Loinana Ningthau Janakna angang adu laukhatlaga hek pambada swargada nong mangsillaktuna kanba akak araw balonana nong taki. Matam kuina nong tarudraba ikang laba mapamsing adu nong churakpadagi sing kakhalaktuna mahai marong chumba chana thaknaba wataba adugumba lebak ama oiraki Mithila lebak adu. Madusing adu ubada Ningthau Janakna nupi macha adugi ming Site haina thonki. Madugi matungda asum sakhulaktuna Swayambar tawbada Prabhu Shri Ramna Swayambar giten adu tudeklaba matung Sita imaga luhonglaga hingsaba singge Ningthau Rabon bu hatki.